German Ukraine teng pisin basina Russia na Nazi ga muganna lantheng na bagi phibam lakadawre Vladimir Putin. Germany na Ukraine teng piki basina Russia na malem yani subalanjaw gi matamda Russia na Nazi ga lantheng na kibadu amuganna chatharakadawre haina Russia gi President Vladimir Putin na phongdokre. Russia gi President Vladimir Putin na Battle of Stalingrad loisin bagi marifu subaning sing thoram pangthokibada warol piradu na phongdokibada Germany na Ukraine teng thana ba warep laukiba se malem yani subalanjaw gi itihas adu amuk na hongna ningsing halle masi thajaningai oidaba taragasu achumba madi oire aikoina Germany ge leopard tank ge akiba mughanna mayok na halle Germany leibak asisu leibak kaya na Ukraine da lan gi khusu khulai sing pisin bada yauri ba leibak sing gi manungda mane Russia na Ukraine da landa salakiba se chahi ama mapung phazilakadawre Western gi leibak sing nasu Ukraine da masing yamlaba khulai sing thabaga loinana Ukraine gi government ta mateng pide Stalingrad ki nahona na maming onthokraba Volgograd warol piradu na haikibada mahagna conventional weapon singi wangmada nuclear khulai siznarakpagi ingit amasu pike Russia bulan phamda maithiba pigi haina khaliba miyoi sing aduna ningthijana bab tadre Russia ga no matam gi lan ama sokna ba matamda madu top topa ma oigani haina masagi chahi humbudra suraba leader Putin na haire Kremlin gi spokesperson Dmitry Peskov na de Putin gi kamen adu gi matangda Sandong na taki de reporters sing the phongdo ki bo wapam amada de western ge maike de Ukraine da no bo makhal gi lan gi khulai sing pisili ba sinang Russia na hena sakti laiba khulai sing sizin aduna paukhum piraka nei malem gi ani subalanjaw loisin ki bagi thoram ningsing laduna Putin na Volgograd ta warol pi khe Stalingrad ta sokna ki ba lan famani da Soviet ki army na German gi lan me marfu draga mathoi fa ki baduna lan adu da no ba mayon ama lakhan ki bane matam adu da sokna kiba lan adu da miyoi million kaya gi thawai mangkhe Volgograd asi Stalingrad ke matam khargi oina hongdokpa mingthol ne masi maruoina malem gi ani suba lanjaw da Germany ga sokna kiba lan famadu ningsing laduna pangthokpa thoram ne chatli bachayol asi gi angan basarukta Soviet ki leader oiramba Joseph Stalin gi murti amasu hangdokraba ne English singa maga chamapan kunmari gi matam dage hauraga Stalin na Soviet Union bu target tawkhe English singa maga chamapan yangkai humdoidana mahak laikhide English singa maga chamapan kuntraga nithoi amade lisinga maga chamapan kuntraga humdoi gi matamda Ukraine da chak tang ba thogan ki badu Stalin na thogan bani haina maral sikhe matam adu da thoki ba chak tang bagi thokdogadu Ukrainian singna Holodomor hairaga khangna re chak tang bagi thokdogadu da miyoi million mangarom hena sikre haina pana re chali bachayol asigi angan basarukta Bulgaria na de thokdogadu genocide oina recognize tawkhe West ki maike de ge collective oina khulai sing pisilaga Ukraine da lanthengna riba se aikoina mai pangna takthokpa ngamle Putin na Stalingrad po defense tawkiba Soviet Marshal ge mongpham da laikat khe Putin na Stalingrad ki lanfam adu da thawai ka thokraba lanmi sing adu gi mafam da ikai khumna ba uladuna mikup ama silent oina laikhe Stalingrad ta lariba miyoi kaya amanasu lambi sorok ta thoraktuna military parade adu bu yengkhe masida nongthakta malem gi ani subalanjaw amade anauba makhal gi tank singsu parade adu da saruk yakhibaga loinana warplane sing sunong thakta supai khe Ukraine da European Union summit pangthokringai mangoi nana air raid siren laibak sin bathung na khongkhre Ukraine gi president Volodymyr Zelensky na yumbu oiduna European Union gi top official sing kipta laktuna satharakhi balana sida Ukraine gi damak support tawgani haibage wasaka loidana pangthokadoriba European Union summit asigi mangoi nana Ukraine gi atiyasin bathungna air raid siren sing khongkhre pangthokadoriba summit asida European Union ki chairman Charles Michael Bloc Chief Executive Ursula von der Leyen saruk yagadawriba nei Moscow na Ukraine da landa duna leibak asibu mangan takalakpa chahi ama mapung pharakpage kumon thauram asiga mari leidana summit asi pangthoktuna European Union na kipki dabang makhal kaya gi tengbang sing piduna Moscow gi mayokta chapchapa paukhum pinaba mifam asi pangthokna ba sem sariba nei hauki ba chahi asida Moscow gi lanmi sing ni Ukraine gi lanmi lising tara hena hatkhrei Laibak asigi miyoi million kaya mayum thadoktu na selhan khrei amadi malem gi oiba chinjak amade energy supply da chawna awaba mayok na halakhrei summit asida saruk yagadoriba lusingba hum asina amatoina thadorok pacherol amada hai European Union na matam pumbada Ukraine gi damak lep kanei Ukraine miyam na sumigi ngamkhaida karam chawna lam loksinba pambagi mayokta amatoina lanthengna ba su phongdokhe aroi bada tabiri bapum namak pu thagachare